ꯂꯤꯡꯖꯦꯜ ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯖꯔꯛꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯏ ꯑꯣꯏꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯌꯥꯗꯤ ꯏꯝꯐꯥꯜꯗ ꯆꯥꯎꯔꯛꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯌꯥꯝ ꯈꯨꯜꯂꯝꯃꯤ꯫ ꯂꯣꯌꯥ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯀꯣꯂꯦꯖ ꯂꯥꯏꯐꯇꯒꯤ ꯍꯧꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒꯦ ꯍꯥꯏꯅ ꯈꯟꯅꯔꯤ꯫ ꯂꯤꯡꯖꯦꯜꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯁꯤꯟꯐꯝ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ꯫ ꯂꯣꯌꯥꯗꯤ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯊꯕꯛ ꯆꯪꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯣꯌꯥꯒꯤ ꯑꯍꯟꯁꯤꯡ ꯂꯤꯡꯖꯦꯜ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯅꯕ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯨ ꯌꯥꯅꯔꯗꯨꯅ ꯂꯤꯡꯖꯦꯜ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯕꯕꯥ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯀꯥꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯤꯡꯖꯦꯜ ꯃꯄꯥꯝ ꯂꯝꯗꯝꯕꯨ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯂꯥꯛꯑꯕꯁꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯇꯞꯅ ꯇꯞꯅ ꯀꯥꯎꯈꯤ꯫ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯂꯣꯌꯥ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯈꯤꯕ ꯊꯥ ꯑꯃ ꯈꯔ ꯍꯦꯜꯂꯦ꯫ ꯂꯣꯌꯥ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯨ ꯂꯤꯡꯖꯦꯜꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯒꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯂꯤꯡꯖꯦꯜ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝ ꯍꯔꯥꯎꯖꯈꯤ꯫ ꯂꯣꯌꯥ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯕꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯣꯌꯥ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯀꯌꯥꯗ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯂꯣꯌꯥ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯄꯗ ꯊꯝꯕꯥꯜꯕꯨ ꯊꯦꯡꯅꯈꯤ꯫ ꯂꯣꯌꯥ ꯊꯝꯕꯥꯜꯕꯨ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯝꯕꯥꯜꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯊꯝꯕꯥꯜꯕꯨ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯊꯝꯕꯥꯜꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥꯅꯤ꯫ ꯊꯝꯕꯥꯜ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤꯅꯤ꯫ ꯁꯦꯟꯗ ꯌꯥꯝꯅ ꯉꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤ ꯂꯥꯡ ꯀꯌꯥ ꯊꯥꯛꯇꯨꯅ ꯃꯥꯒꯤ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯧꯔꯝꯃꯤ꯫ ꯂꯣꯌꯥ ꯃꯥꯅ ꯇꯥꯔꯤꯕ ꯊꯕꯛ ꯃꯐꯝꯗ ꯂꯩꯕ ꯃꯃꯥꯟꯅꯕ ꯔꯥꯍꯨꯜꯗ ꯅꯣꯡꯃ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯔꯥꯍꯨꯜ, ꯑꯩꯈꯣꯏꯒꯤ ꯀꯦꯝ ꯑꯁꯤꯒꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯚꯥꯏ ꯃꯧ ꯅꯍꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩꯔꯦ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯔꯥꯍꯨꯜꯅ ꯚꯥꯏ ꯑꯣꯏꯗꯕꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤꯀꯣ꯫ ꯃꯤ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩ ꯍꯥꯏ, ꯃꯆꯥꯁꯨ ꯂꯩ ꯍꯥꯏ, ꯇꯟꯗ꯭ꯔꯣ ꯚꯥꯏꯅ? ꯂꯤꯡꯖꯦꯜ ꯇꯥꯔꯒ ꯈꯪꯈ꯭ꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯂꯣꯌꯥꯅ ꯍꯥꯏꯔꯦ, ꯑꯁ ꯚꯥꯏ ꯅꯨꯄꯤꯗꯣ ꯂꯧꯗꯧꯕ ꯅꯠꯇꯦ, ꯁꯨꯝ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯒꯦ ꯇꯧꯕꯅꯤꯗ꯫ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ꯫ ꯚꯥꯏ ꯑꯩꯒꯤ ꯋꯥꯗꯤ ꯐꯥꯒꯤꯗ ꯑꯃꯗꯣ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯁꯣꯏꯔꯣꯏꯀꯣ꯫ ꯂꯣꯌꯥꯅ ꯍꯥꯏꯔꯦ, ꯚꯥꯏ ꯍꯣꯔꯦꯟꯗꯤ ꯃꯈꯣꯏ ꯌꯨꯝꯗꯣ ꯈꯔ ꯊꯤꯔꯨꯁꯤ ꯀꯣ, ꯋꯥꯛꯀꯤꯡ ꯑꯣꯏꯅ꯫ ꯔꯥꯍꯨꯜꯅ ꯀꯨꯝꯃꯤ, ꯍꯣꯏ ꯍꯣꯏ ꯚꯥꯏ ꯅꯪꯀꯣ ꯒ꯭ꯌꯥꯟꯗꯤ ꯇꯥꯖꯧꯍꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯁꯨꯝ ꯆꯠꯄꯗ ꯊꯝꯕꯥꯜꯒꯤ ꯌꯨꯝ ꯊꯦꯡꯅꯔꯦ꯫ ꯊꯝꯕꯥꯜꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯦ꯫ ꯃꯇꯝꯗꯤ ꯅꯣꯡꯃꯒꯤ ꯑꯁꯨꯃꯛ ꯍꯧꯈꯤ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯣꯌꯥ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯕ ꯍꯧꯔꯛꯑꯦ꯫ ꯂꯣꯌꯥ ꯍꯧꯖꯤꯛꯇꯤ ꯊꯝꯕꯥꯜꯒꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯇꯥꯎꯈꯤꯕꯅ
ꯂꯤꯡꯖꯦꯟꯒꯤ ꯑꯃꯗꯤ ꯃꯆꯥ ꯊꯣꯏꯊꯣꯏꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯂꯣꯌꯥ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯡꯖꯦꯟꯗ ꯄꯥꯎ ꯐꯥꯎꯔꯝꯗꯦ꯫ ꯂꯤꯡꯖꯦꯟ ꯃꯥꯒꯤ ꯃꯄꯥꯎ ꯇꯥꯅꯤꯡꯕꯅ ꯂꯣꯌꯥꯗ ꯐꯣꯟ ꯇꯧꯔꯦ꯫ ꯂꯣꯌꯥꯅ ꯐꯣꯟ ꯑꯗꯨ ꯑꯣꯛꯈꯠꯂꯦ꯫ ꯍꯜꯂꯣ ꯂꯤꯡꯖꯦꯟ, ꯀꯩ ꯂꯩꯔꯒꯦ? ꯗꯥ, ꯊꯥ ꯃꯁꯤꯡ ꯃꯌꯥꯝ ꯌꯥꯝꯃꯦ꯫ ꯍꯣꯏꯅꯤ ꯃꯥꯏꯅꯤ, ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ? ꯂꯣꯌꯥꯁꯨ ꯈꯨꯝꯃꯦ꯫ ꯂꯤꯡꯖꯦꯟ, ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ꯫ ꯅꯈꯣꯏꯗꯤ ꯀꯝꯗꯧꯔꯤ? ꯗꯥ, ꯁꯨꯝ ꯂꯩꯔꯤꯁꯤꯅꯤ꯫ ꯑꯗꯣ ꯏꯆꯥ ꯊꯣꯏꯊꯣꯏꯒꯤ ꯕꯥꯔꯗꯦ ꯀꯨꯏꯗ꯭ꯔꯕꯅꯤ, ꯌꯨꯝꯗ ꯂꯥꯛꯎꯀꯣ꯫ ꯑꯩ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯌꯦꯡꯒꯦ ꯅꯠꯇꯦ, ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ? ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯤꯕꯀꯣ꯫ ꯂꯤꯡꯖꯦꯟꯅ ꯈꯨꯝꯃꯛꯏ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯐꯣꯟ ꯊꯝꯃꯒꯦꯗ꯫ ꯊꯝꯃꯣ ꯊꯝꯃꯣ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯂꯣꯌꯥꯗꯤ ꯁꯣꯝꯗ ꯊꯝꯕꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯈꯦꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯣꯏꯊꯣꯏꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯂꯤꯡꯖꯦꯟ ꯃꯥꯒꯤ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯕ꯭ꯌꯨꯖꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥꯗꯤ ꯁꯣꯝꯗ ꯊꯝꯕꯥꯜꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯂꯣꯌꯥꯅ ꯊꯝꯕꯥꯜꯗ ꯍꯥꯏꯔꯝꯃꯤ, ꯊꯝꯕꯥꯜ, ꯉꯁꯤꯗꯤ ꯏꯆꯥ ꯊꯣꯏꯊꯣꯏꯒꯤ ꯕꯥꯔꯗꯦꯅꯤ꯫ ꯑꯩ ꯌꯨꯝ ꯆꯠꯄ ꯇꯥꯔꯤ꯫ ꯊꯝꯕꯥꯜ ꯂꯣꯌꯥꯕꯨ ꯈꯝꯕꯟꯕ ꯍꯧꯔꯛꯏ꯫ ꯗꯥꯝꯆꯥ, ꯅꯪ ꯆꯠꯈꯤꯅꯣꯕ꯫ ꯅꯪ ꯌꯨꯝꯗ ꯆꯠꯈ꯭ꯔꯗꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯂꯩꯒꯦ ꯍꯥꯏꯅꯤ꯫ ꯑꯩ ꯄꯥꯝꯗꯦꯕꯀꯣ꯫ ꯅꯨꯡꯁꯤꯕꯤ, ꯀꯔꯤꯝꯇ ꯈꯟꯒꯅꯨ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯦꯞꯂꯤꯕꯅꯤꯅꯦ꯫ ꯊꯝꯕꯥꯜ ꯃꯈꯣꯜ ꯅꯧꯊꯁꯟꯅꯔꯒ, ꯗꯥꯝꯆꯥ, ꯑꯩꯗꯤ ꯉꯁꯤꯁꯦ ꯏꯕꯥꯅꯤ ꯗꯥꯝ ꯑꯃ ꯑꯅꯧꯕ ꯑꯃ ꯁꯥꯕꯗꯣ ꯑꯗꯨ ꯌꯦꯡꯕ ꯆꯠꯀꯦꯅ ꯍꯥꯏꯒꯦ ꯇꯧꯔꯒ ꯂꯣꯏ ꯀꯥꯏꯔꯕ꯫ ꯂꯣꯌꯥꯅ ꯍꯥꯏꯔꯦ, ꯑꯩ ꯍꯜꯂꯒ ꯆꯠꯁꯤ, ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯊꯝꯕꯥꯜ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯦ, ꯑꯩꯅ ꯍꯥꯏꯕꯅ ꯌꯥꯗꯦ, ꯑꯗꯨꯒ ꯏꯆꯦꯅ ꯍꯥꯏꯕꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯣ꯫ ꯊꯝꯕꯥꯜꯅ ꯌꯥꯝꯅ ꯀꯟꯅ ꯂꯣꯌꯥꯕꯨ ꯊꯤꯡꯈꯤꯕꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯁꯣꯝꯗꯅ ꯂꯤꯡꯖꯦꯟ ꯀꯦꯛ ꯀꯛꯅꯕ ꯂꯣꯌꯥꯗ ꯐꯣꯟ ꯇꯧꯔꯦ꯫ ꯂꯣꯌꯥ ꯐꯣꯟ ꯑꯣꯛꯈꯠꯂꯒ ꯍꯥꯏꯔꯦ, ꯂꯤꯡꯖꯦꯟ, ꯅꯪ ꯁꯥꯎꯔꯅꯨ꯫ ꯁꯥꯔꯅ ꯑꯩꯈꯣꯏ ꯃꯤ ꯑꯃꯇ ꯁꯨꯇꯤ ꯄꯤꯔꯣꯏꯅ ꯍꯥꯏ꯫ ꯊꯕꯛ ꯈꯔ ꯃꯅꯨꯡꯗ ꯂꯩꯕꯅ ꯑꯩꯁꯨ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ꯫ ꯂꯤꯡꯖꯦꯟꯅ ꯈꯨꯝꯃꯤ꯫ ꯗꯥ, ꯀꯩꯁꯨꯄꯨꯗꯤ ꯀꯥꯏꯗꯦꯗ꯫ ꯁꯨꯝ ꯅꯪ ꯌꯥꯎꯒ ꯀꯦꯛ ꯀꯛꯑꯕꯗꯤ ꯊꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯖꯒꯅꯤꯅ ꯇꯧꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯌꯥꯗ꯭ꯔꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯤꯡꯖꯦꯟ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯂꯤꯡꯖꯦꯜꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯟꯗ ꯊꯃꯣꯏꯗ ꯂꯣꯌꯥꯅ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ꯫ ꯂꯣꯌꯥ ꯊꯝꯕꯥꯜꯒ ꯂꯣꯏꯅꯅ ꯗꯥꯝ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯂꯣꯌꯥꯒ ꯊꯝꯕꯥꯜꯒꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝ ꯄꯦꯟꯖꯔꯝꯗꯦ꯫ ꯂꯤꯡꯖꯦꯜꯗ ꯄꯥꯎꯁꯤ ꯇꯝꯂꯒꯦ ꯍꯥꯏꯅ ꯃꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯤꯡꯖꯦꯟ ꯕꯥꯔꯗꯦ ꯇꯧꯕꯒꯤ ꯃꯌꯥꯝ ꯆꯥꯕ ꯊꯛꯄ ꯂꯣꯏꯕꯒꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯗꯨꯅ ꯀꯣꯜ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯡꯖꯦꯟꯕꯨ ꯀꯧꯗꯨꯅ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯑꯣ ꯏꯇꯩꯃ, ꯑꯣ ꯏꯇꯩꯃ ꯂꯤꯡꯖꯦꯟ, ꯀꯩ ꯍꯥꯏꯒꯦ? ꯀꯅꯥꯅꯣ? ꯑꯩ ꯁꯣꯝꯗ ꯂꯩꯌꯦ, ꯆꯪꯉꯣ꯫ ꯅꯨꯄꯥ ꯑꯗꯨ ꯆꯪꯉꯒ ꯍꯥꯏ, ꯏꯇꯩꯃ, ꯗꯥ ꯂꯣꯌꯥꯗꯣ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯣ? ꯂꯤꯡꯖꯦꯟꯅ ꯈꯨꯝꯃꯤ, ꯂꯥꯛꯇꯦꯅꯦ, ꯃꯈꯣꯏ ꯊꯕꯛ ꯈꯔ ꯆꯤꯜꯂꯦꯅ ꯍꯥꯏ꯫ ꯅꯨꯄꯥ ꯑꯗꯨ ꯂꯤꯡꯖꯦꯟꯒꯤ ꯏꯆꯝ ꯆꯝꯖꯕ
ꯃꯇꯧ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯣꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯂꯤꯡꯖꯦꯟ ꯍꯪꯉꯤ, "ꯀꯩ ꯂꯩꯔꯒꯦꯅꯦ ꯅꯪꯕꯨ ꯏꯕꯨꯡꯉꯣ?" "ꯏꯇꯩꯃ ꯗꯥ ꯂꯣꯌꯥ ꯂꯥꯛꯄ꯭ꯔꯥꯅ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯗꯨ ꯐꯔꯦ ꯏꯇꯩꯃ ꯑꯩ ꯆꯠꯂꯨꯈꯤꯒꯦ." ꯂꯤꯡꯖꯦꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗ ꯈꯔꯗꯤ ꯆꯤꯡꯅꯔꯞ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯂꯣꯌꯥ ꯗꯥꯝ ꯌꯦꯡꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯦꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯊꯝꯕꯥꯜꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯣꯌꯥꯒ ꯄꯨꯜꯂꯒ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯖꯔꯤ꯫ ꯊꯝꯕꯥꯜꯒꯤ ꯅꯨꯄꯥ ꯕꯤꯖꯦꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯝ ꯄꯦꯟꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯗ ꯀꯦꯖꯕ ꯅꯧꯖꯕ ꯀꯌꯥ ꯐꯪꯖꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯉꯥꯡꯅꯕ ꯍꯧꯔꯛꯑꯦ꯫ ꯊꯝꯕꯥꯜ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯃꯥꯒꯤ ꯁꯥꯖꯠ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝ ꯀꯣꯏꯅꯤꯡ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡ ꯂꯥꯡꯅꯤꯡꯕ ꯀꯣꯏꯗꯨꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯌꯥ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯃꯥꯒꯤ ꯀꯦꯠꯁꯤꯟꯅꯕ ꯇꯧꯁꯤꯟꯅꯕ ꯋꯥꯍꯩ ꯈꯔꯗ ꯍꯦꯛꯇꯃꯛ ꯄꯪꯊꯩ꯫ "ꯕꯤꯖꯦꯟ, ꯌꯥꯝ ꯋꯥꯔꯧꯖꯩ, ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯌꯥꯎꯗꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯍꯤꯡꯕ ꯉꯝꯗꯕꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯈꯥꯡꯕ ꯇꯥꯔꯤ." ꯁꯣꯝꯗꯅ ꯂꯤꯡꯖꯦꯟ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯀꯌꯥ ꯑꯁꯨꯝ ꯅꯣꯡꯃꯒꯤ ꯎꯕ ꯍꯧꯔꯛꯏ꯫ ꯂꯤꯡꯖꯦꯟ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨ ꯂꯣꯌꯥꯒ ꯊꯝꯕꯥꯜꯒ ꯒꯥꯔꯗꯦꯟꯗ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯅ ꯂꯤꯡꯖꯦꯟꯒ ꯌꯨꯝꯂꯣꯟꯅꯅ ꯂꯩꯕ ꯄ꯭ꯔꯤꯌꯥꯅ ꯂꯣꯌꯥꯅ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥ ꯂꯣꯌꯥꯒ ꯊꯝꯕꯥꯜꯒꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯅꯝꯃ ꯂꯤꯡꯖꯦꯟꯗ ꯄꯥꯎꯁꯤ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥ ꯉꯥꯏꯍꯥꯛ ꯂꯩꯀꯣꯜ ꯌꯦꯡꯂꯕ ꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯃꯌꯨꯝ ꯌꯧꯁꯟꯗ꯭ꯔꯤꯉꯩ ꯂꯤꯡꯖꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯂꯤꯡꯖꯦꯟ ꯄ꯭ꯔꯤꯌꯥꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯦ, "ꯑꯦ, ꯉꯁꯤꯗꯤ ꯃꯤ ꯑꯃ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯅ, ꯀꯩ ꯂꯩꯔꯒꯦ?" ꯄ꯭ꯔꯤꯌꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ, "ꯏꯅꯝꯃ, ꯅꯪꯅ ꯊꯥꯖꯕ ꯊꯥꯖꯗꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯗꯥ ꯂꯣꯌꯥꯗꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯒꯥꯔꯗꯦꯟꯗꯣ ꯑꯗꯨꯗ ꯃꯧ ꯑꯃꯒ ꯆꯠꯃꯤꯟꯅꯍꯧꯏ." ꯂꯤꯡꯖꯦꯟ, "ꯑꯦ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯗꯥꯗꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯆꯠꯊꯣꯛꯄ ꯌꯥꯗꯦꯅ ꯍꯥꯏꯕꯅꯤ, ꯃꯥꯟꯅꯕꯗꯨꯝ ꯑꯣꯏꯔꯝꯒꯅꯤꯗ." ꯄ꯭ꯔꯤꯌꯥꯅ ꯈꯨꯝꯃꯛꯏ, "ꯅꯠꯇꯦ ꯅꯠꯇꯦ ꯏꯅꯝꯃ, ꯑꯩ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯂꯕꯅꯤ꯫ ꯃꯕꯥꯅꯤꯒꯤ ꯃꯇꯧꯗꯣ ꯏꯅꯝꯃ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ, ꯌꯥꯝ ꯍꯩꯅꯗꯦ, ꯃꯇꯩ ꯃꯅꯥꯎꯒꯨꯝ ꯆꯠꯃꯤꯟꯅꯩ." ꯂꯤꯡꯖꯦꯟ ꯄ꯭ꯔꯤꯌꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯊꯣꯡꯗ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯖꯗꯦ꯫ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯦ, "ꯏꯅꯝꯃ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯅꯪ ꯃꯥꯒ ꯄꯨꯜꯂꯤꯕ ꯅꯨꯄꯤꯗꯣ ꯃꯤꯅ ꯌꯥꯝ ꯍꯥꯏꯅꯕ ꯅꯨꯄꯤꯅꯤꯀꯣ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯌꯥ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯂꯤꯡꯖꯦꯟ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝ ꯋꯥꯖꯔꯝꯃꯤ꯫ ꯃꯆꯥ ꯑꯄꯤꯛꯄ ꯑꯁꯤꯒꯤꯁꯨ ꯈꯟꯕꯗ ꯌꯥꯝ ꯀꯞꯂꯝꯃꯤ꯫ ꯂꯤꯡꯖꯦꯟ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯌꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯕ꯭ꯌꯨꯖꯤꯗ ꯂꯩꯔꯝꯃꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯐꯣꯟ ꯇꯧꯏ, ꯑꯗꯨꯕꯨ ꯂꯣꯌꯥꯅ ꯄꯥꯏꯔꯛꯇ꯭ꯔꯕꯗ ꯂꯤꯡꯖꯦꯟ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯍꯦꯜꯂꯛꯑꯦ꯫ ꯂꯤꯡꯖꯦꯟ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯑꯦ꯫ ꯂꯣꯌꯥꯒ ꯃꯥꯒ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛꯇ ꯑꯣꯏꯅꯈꯤꯕ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯃꯩꯁꯥ ꯍꯥꯞꯂꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯣꯌꯥ ꯌꯨꯝꯗ ꯁꯨꯇꯤ ꯐꯪꯗꯨꯅ ꯊꯣꯛꯂꯛꯑꯦ꯫ ꯂꯤꯡꯖꯦꯟ ꯃꯇꯝ ꯀꯨꯏꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯕ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯔꯤ꯫ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫
ꯑꯗꯨꯒ ꯍꯥꯏꯔꯦ ꯗꯥ ꯅꯪ ꯂꯥꯛꯑꯕꯣ ꯂꯥꯛꯀꯅꯤ ꯀꯥꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯅꯦ ꯂꯣꯌꯥꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯁꯨꯝ ꯍꯥꯏꯅꯗꯅ ꯂꯩꯒꯗ꯭ꯔꯣ ꯂꯤꯡꯖꯦꯟ ꯍꯥꯏ ꯗꯥ ꯅꯪ ꯁꯨꯕ ꯅꯕꯨꯛꯇꯤ ꯌꯥꯏꯅꯦ ꯄꯤꯔꯣ ꯕꯦꯛꯇꯣ ꯑꯩ ꯊꯝꯖꯤꯜꯂꯨꯔꯒꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅꯁꯨ ꯅꯪꯕꯨ ꯍꯪꯕꯗ ꯂꯣꯏꯔꯕꯅꯤ ꯂꯣꯌꯥꯟ ꯍꯥꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯋꯥ ꯁꯦꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯂꯤꯡꯖꯦꯟ ꯂꯣꯌꯥꯒꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯦ ꯂꯣꯌꯥ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯍꯥꯟꯅ ꯇꯨꯝꯅꯗ꯭ꯔꯕ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯂꯝꯃꯤ ꯂꯤꯡꯖꯦꯟꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯍꯤꯞꯄꯤ ꯂꯣꯌꯥꯅ ꯌꯥꯝ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯦ ꯂꯤꯡꯖꯦꯟ ꯑꯩꯁꯦ ꯌꯥꯝ ꯂꯥꯞꯅ ꯋꯥꯅ ꯂꯥꯛꯏꯕꯅꯤ ꯃꯁꯤꯗ ꯑꯩꯁꯦ ꯐ꯭ꯔꯤꯗ ꯑꯃꯨꯛꯇ ꯇꯨꯝꯒꯦ ꯂꯤꯡꯖꯦꯟ ꯃꯥꯒꯤ ꯃꯆꯥꯕꯨ ꯇꯨꯃꯤꯟꯅ ꯄꯨꯊꯣꯛꯂꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯈꯤꯔꯝꯃꯤ ꯂꯤꯡꯖꯦꯟ ꯈꯥꯝꯕ ꯌꯥꯗꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯝꯃꯤ ꯁꯣꯝꯗꯅ ꯂꯣꯌꯥ ꯅꯣꯛꯈꯦꯗꯨꯅ ꯊꯝꯕꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯣꯌꯥ ꯊꯥ ꯑꯃ ꯆꯨꯞꯅ ꯌꯨꯝꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯇ ꯂꯤꯡꯖꯦꯟꯕꯨ ꯊꯑꯣꯏꯅ ꯂꯣꯏꯅꯗꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯗꯦ ꯂꯤꯡꯖꯦꯟ ꯂꯣꯌꯥꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯗꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯕ ꯐꯪꯖꯗꯦ ꯃꯍꯥꯛ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯑꯃꯗꯤ ꯇꯠꯇꯅ ꯍꯪꯖꯔꯤ ꯑꯩꯅ ꯗꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕ ꯂꯩꯈ꯭ꯔꯕꯒꯦ ꯀꯔꯤ ꯁꯣꯏꯈ꯭ꯔꯕꯒꯦ ꯃꯥꯅ ꯁꯨꯝꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯀꯔꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯁꯨ ꯏꯆꯥ ꯑꯁꯤꯕꯨꯗꯤ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯑꯣꯏꯕꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯕꯨ ꯂꯩꯃꯤꯟꯅꯔꯤꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯔꯝꯅ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯒꯅꯤ ꯂꯤꯡꯖꯦꯟ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯑꯣꯏꯔꯛꯄꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯍꯦꯟꯅ ꯃꯩꯁꯥ ꯍꯥꯞꯄ ꯍꯦꯟꯒꯠꯂꯦ ꯂꯤꯡꯖꯦꯟꯒꯤ ꯃꯅꯦꯝ ꯏꯕꯦꯝꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯉꯥꯡꯕ ꯆꯩꯕꯒꯤ ꯋꯥꯈꯟꯗꯤ ꯈꯜꯂꯨꯗꯦ ꯃꯁꯤꯒꯤ ꯑꯣꯟꯅꯩ ꯇꯩꯅꯕꯗ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯂꯤꯡꯖꯦꯟꯕꯨ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯑꯦ ꯂꯤꯡꯖꯦꯟ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟꯅ ꯊꯑꯣꯏꯗ꯭ꯔꯕꯗ ꯃꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯖꯈꯤꯕ ꯂꯨꯅ ꯇꯧꯈꯤꯕ ꯀꯌꯥꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯄꯦꯟꯖꯗ꯭ꯔꯤꯕꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛ ꯇꯨꯡꯒꯤ ꯐꯅꯕ ꯉꯥꯡꯕ ꯆꯩꯕ ꯐꯨꯕ ꯀꯌా ꯑꯃ ꯇꯧꯈꯤ ꯂꯣꯌꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯂꯤꯡꯖꯦꯟ ꯋꯥꯈꯟ ꯊꯦꯟꯈꯤꯕꯅ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯉꯁꯤꯗꯤ ꯃꯤꯃꯥꯡꯗ ꯇꯠꯇꯅ ꯎꯔꯤ ꯂꯤꯡꯖꯦꯟ ꯋꯥꯔꯛꯄ ꯉꯝꯗꯅ ꯈꯥꯝꯕ ꯌꯥꯗꯅ ꯆꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯁꯦ ꯀꯩꯗꯧꯉꯩ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯇꯩꯊꯣꯛꯄꯤꯒꯅꯤ ꯈꯟꯕꯅ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯔꯦ ꯑꯁꯣꯝꯗꯅ ꯂꯣꯌꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯤ ꯅꯣꯡꯃꯇ ꯈꯜꯂꯨꯕ ꯇꯧꯗꯦ ꯄꯥꯈꯪ ꯑꯃꯒꯤ ꯄꯨꯟꯁꯤꯒꯨꯝ ꯃꯅꯤꯡ ꯇꯝꯅ ꯍꯤꯡꯂꯤ ꯊꯝꯕꯥꯜꯁꯨ ꯑꯗꯨꯃꯉꯥꯏ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯊꯧꯗꯨꯅꯨꯡꯒ ꯄꯥꯡꯀꯛ ꯑꯣꯏꯔꯦ ꯑꯋꯥꯕ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯃꯍꯥꯛꯅ ꯂꯝꯆꯠ ꯂꯨꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅꯗꯤ ꯃꯆꯥ ꯑꯅꯤꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ ꯕꯤꯖꯦꯟꯁꯨ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯅꯤ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯄꯤꯔꯥꯡ ꯀꯪꯗꯅ ꯂꯦꯜꯂꯤꯕꯅꯤ ꯃꯇꯣꯝꯇ ꯍꯦꯟꯅ ꯋꯥꯔꯧꯖꯕꯗꯤ ꯊꯝꯕꯥꯜꯕꯨ ꯅꯨꯡꯁꯤꯕꯅ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯤꯕꯁꯤꯅꯤ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯂꯕ ꯃꯤꯠ ꯇꯥꯡꯂꯕ ꯑꯃꯒꯨꯝ ꯂꯩꯔꯤꯕ ꯕꯤꯖꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯁꯤꯡꯒ ꯀꯩꯗꯧꯉꯩ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯨꯝꯁꯤꯗ ꯂꯩꯔꯒꯅꯤ ꯈꯟꯖꯕꯗ ꯉꯥꯏꯔꯕ ꯑꯣꯏꯔꯛꯀꯅꯤ ꯑꯣꯏꯔꯛꯑꯣꯏ ꯈꯣꯌꯨꯝꯒꯤ ꯅꯣꯡꯗꯝ ꯀꯔꯤ ꯇꯝꯂꯤꯕ ꯊꯝꯕꯥꯜꯗꯤ ꯄꯩꯁꯥꯒꯤ ꯃꯌꯥꯏꯗ ꯅꯨꯄꯥ ꯑꯍꯟ ꯑꯉꯥꯡ ꯈꯥꯏꯗꯅ ꯁꯦꯜ ꯀꯌꯥ ꯂꯧꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯔꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯕ ꯅꯨꯄꯥ ꯀꯌꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯄꯦꯟꯗꯕꯗꯒꯤ ꯉꯥꯡꯂꯤ ꯆꯩꯔꯤ ꯁꯥ ꯐꯥꯎꯕ
ꯇꯧꯕ ꯌꯥꯎꯔꯤꯕꯅꯤ ꯊꯝꯕꯥꯜ ꯃꯩꯁꯥ ꯐꯥꯎꯗ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯋꯥꯕ ꯃꯥ ꯈꯪꯂꯝꯗꯦ ꯊꯝꯕꯥꯜ ꯂꯣꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯂꯧꯕ ꯌꯥꯕ ꯂꯧꯔꯤ ꯆꯥꯕ ꯌꯥꯕ ꯆꯥꯔꯤ ꯂꯣꯌꯥ ꯃꯥꯒꯤ ꯃꯆꯥꯒꯤ ꯅꯥꯔꯛꯄ ꯃꯇꯝ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕ ꯃꯇꯝꯗꯗꯤ ꯈꯪꯂꯨꯕ ꯎꯔꯨꯕ ꯇꯧꯗꯦ ꯑꯗꯨꯒ ꯊꯝꯕꯥꯜꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯥꯒꯤ ꯋꯥꯠꯇꯅꯕ ꯁꯤꯟꯕꯗꯤ ꯂꯦꯞꯂꯝꯗꯦ ꯂꯣꯌꯥ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯦ ꯃꯆꯤ ꯃꯆꯤ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯑꯦ ꯂꯤꯡꯖꯦꯟ ꯂꯣꯌꯥꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯄꯁꯤꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯟꯗꯁꯨ ꯃꯋꯣꯟ ꯈꯟꯕ ꯍꯧꯔꯛꯑꯦ ꯃꯈꯣꯏꯒ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯕꯣꯛ ꯑꯃꯅ ꯂꯤꯡꯖꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯂꯤꯡꯖꯦꯟ ꯏꯁꯨꯒꯤ ꯃꯇꯧꯁꯦ ꯏꯕꯣꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯪꯗ ꯂꯥꯜꯂꯨꯅꯨꯀꯣ ꯂꯣꯌꯥ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ ꯈꯪꯗ꯭ꯔꯦꯗ ꯋꯥꯈꯟ ꯇꯥꯗꯦꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯥꯟꯅꯗꯕ ꯑꯣꯏꯔꯣꯏꯗꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯂꯨꯞꯄꯤꯅꯦ ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯋꯥꯈꯟꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯑꯣꯏꯗꯕꯗ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯟꯗ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤꯔ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯁꯤꯔ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕꯒꯤ ꯁꯤꯟꯖꯔꯒ ꯏꯆꯥꯅ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯂꯥꯡꯍꯧꯕ ꯑꯩ ꯏꯆꯥꯒꯤ ꯈꯟꯗꯕ ꯌꯥꯗꯦ ꯑꯩ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟꯗꯁꯨ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁꯣꯝꯗꯅ ꯂꯣꯌꯥ ꯊꯝꯕꯥꯜꯒ ꯎꯅꯔꯝꯃꯤ ꯊꯝꯕꯥꯜ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯒꯅꯤ ꯃꯥꯒꯤ ꯂꯥꯏꯔꯕ ꯃꯜꯂꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯔꯒ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯈꯪꯗꯅ ꯁꯤꯔꯅꯤ ꯈꯜꯂꯤ ꯊꯝꯕꯥꯜ ꯂꯣꯌꯥꯗ ꯃꯣꯏꯊꯦꯝ ꯇꯧꯕ ꯍꯧꯔꯦ ꯗꯥ ꯂꯣꯌꯥ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯂꯣꯌꯥꯅ ꯈꯨꯝꯃꯤ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯃꯤꯔꯥꯏꯔꯤꯕꯁꯦ ꯊꯝꯕꯥꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯦ ꯑꯗꯣ ꯅꯪ ꯑꯩꯁꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤꯗ ꯂꯥꯟꯅ ꯂꯧꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯨꯡꯁꯤꯕꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯇꯥꯔꯒꯦꯕ ꯊꯝꯕꯥꯜꯅ ꯍꯥꯏ ꯗꯥ ꯂꯣꯌꯥ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯗ ꯅꯠꯇꯅ ꯑꯆꯦꯠꯄ ꯃꯔꯤ ꯐꯥꯎꯕ ꯂꯩꯔꯦ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯕꯤꯗꯣꯏꯅꯣ ꯂꯣꯌꯥ ꯇꯞꯅ ꯍꯥꯏꯔꯦ ꯊꯝꯕꯥꯜ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯪꯒ ꯄꯟꯊꯨꯡ ꯑꯣꯏꯌꯨ ꯇꯝꯂꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯎꯅ ꯈꯪꯅ ꯅꯪꯕꯨꯗꯤ ꯀꯥꯎꯕ ꯉꯝꯗꯦ ꯌꯥꯔꯦꯁꯦ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥꯅ ꯊꯝꯕꯥꯜꯕꯨ ꯊꯦꯝꯖꯤꯜꯂꯤ